Manipur da President Rule Thamkhraba Matung Ngarang Security Force na Chathakhiba Thiba Humbagi THABAK AMADA KAKCHING District ki HIYANGLAM NATEKHONG THONGJIN ki TUREL MAPAL DAGI masing YAMLABA KHUTSU KHUTLAI kaya FAGATPA ngamkhre FAGALABA KHUTLAI sing adudi single barrel nongmai ani semdoklaba sniper rifle ama magazine ga konana contribute pistol ama 36 hand grenade manga kilogram ama rom lumgadaba angangba machugi IED ama kilogram anirom oigadaba amuba machugi IED ama gram chamapan lom oigadaba amuba machugi IED ama kilogram amarom oigadaba amuba machugi IED ama 303 rifle gi kapa yariba maru 15 ngakpigani taramanga insas rifle ki maru ani 9mm pistol gi maru ani 303 gi rifle kapthokhraba tokning kungataret AK rifle gi tokning tara 16mm gi live cartridge signal taruk insas rifle ki ahangba magazine ani anti riot seasonaba potlam taramathoi buffing handset ani drone remote controller ama loinana atay mari leinaba pochai kharaga su yauri hairi